Lisingani kungani thoigi angan basarukta pangthoklaba yana leiriba Manipur Legislative Assembly gi mikhal asigidama Congress Party gi oinadi mangjongno nasem saba loikhre mikhal asida party asigi oina sidnipuga manga dagi tadana fangani handaki asina BJP gi aroiba laingak oiragani haina CWC gi member amadi MLA gai khangamna fongdokkhre wafam asingarang MLA asigi bawparada leiba quarter da paumisninga unaba amada fongdokhibani State asigi government amadi government aided college singda chatnagadaba model learning management system ngasi education minister S Rajan na hawdokre leibak amagi saukhat thorangda khamthengna saukhat labasu education system phatrabadi tunglam chatta khunai adu marai saithaba khunai ama oirakani haina education minister S Rajan na fongdokre ngasi Department of Higher Education na sinduna Directorate of University and Higher Education gi conference hall da pangthokiba thoram madu gi matangda wa ngangladuna minister na hai ngasi launch tawriba model learning management system asina lamdam asigi mahai masingi lamda chauna ahongba purakpa ngamlagani Rajya Sabha gi MP Sana Zawba Laisembana ngasi MP gi sakthung oina fangba solar lamp dagi state asigi historical site yauna mafam manga da solar lamp sing yanthokre tha asigi taraga mapan dagi August 12 fauba sathagadoriba Nongju Parliament mifam da saruk yanabagi damakta Imphal thadoklamdai da yanthokiba solar lamp sing adu zangangai gi Blossom School da manga Cycle Assembly Constituency gi Hongman Tangkul Village da leiba Twin Statue of Love Peace and Unity Park da tara Wakha Laima Chingda Laiba Lusing Purel Singh Subam Akaba Ningsing Lupta Manga Kanchipur da Laiba Maharaja Gambir Singh Samadhi da Ahum Imphal gi Thangal General Samadhi da Ani Amadi Tamenglong District da Laiba Haipo Jadonang Graveyard Gambiran da Mangani Yening Tag Facebook group na punna amadi nungsi sana na hingminnaba haiba wakalonda sangsinlakpa khongthang gi saruk ama oina ngasi group asigi admin sing amadi member sing na Hairok Assembly Constituency gi manungsan na laiba salungpham kangthok saw mayai laikai gi ward number 3 dagi maibam bizen chahi kunthra gani thoigi yumda satuna angamba mateng pangkhre panba yai mahak angang oidingai masagi sahi taret churakpadagi hauna masagi anaba amana maram oiraga haugat kangkhat pangamdana amadi mit animak uba ngamdana awaba amada leirakibani Jammugi Airbase da handak drone da landarakiba adugi matang da palladuna DRDO amadi atopa agency singna asigumba kaya asi lanthengnanaba section thorang lokhatpa hokre haina Union Home Minister Amit Sahana fongdokre mahak na hai India gi ningkha tamba amadi leibak asigi ngamkhaida kananasu singnaba yadanaba Prime Minister Narendra Modi na defense policy semkhrabani lisingani taraga mari gi mamangda Modi na lengak paidringaida asigumba akaknaba defense policy amata leiramde wafam asing ngasi Amit Sahana Border Security Force BSF ki investiture ceremony da saruk yabaga mari leinana fongdokhibani India Meteorological Department IMD na ngasi akhak araw yawba nonglei nungsit laklaba yai haina mayai oirap kanba section 1 thamkhre lakadoriba nimit taruk ni tarit ni asida Himachal Pradesh ta yamna kanba nong akhak araw yawba nonglei nungsit chingamadi tamgi mafam singda laklaba yai haina section warol asida falle Himachal Pradesh Met Office na mamang thaktagi hauna mayai oirap kanba warol piduna laklaba so lakadoriba July 19 dagi kun fawbagi oinade numit nini humni asida akan ba nong suraba yai haina akan ba section wa pire Japan gi Tokyo da pangthokadoriba Olympic Games lisingani kun haugadaba nimit kharani da ngairba matam asida sanaroi singi laifam oiriba Tokyo Olympics athletes bilesta miyoi ama COVID-19 positive oiramba thengnabadagi nipaiba poknakhre miyoi adugi masak maming amadi karamba laibak tagino haibadu hauzik fawbagi oina organizer singna khanganba leitre ningsingba yai COVID-19 laisat na maram oiraga Tokyo Olympics lisingani kun haukiba sahidagi yaithoktuna lakhibani Tha asigi kungu humdoidagi haugadoriba Tokyo Olympics ta saruk yagadoriba India gi shooting contingent ngasi Tokyo da thungkhre Tokyo da hek thungbaga COVID-19 test tawnaba makhoidagi sample lawkhre hauzik result ngairi Tokyo lisingani kunda saruk yagadaba India gi team adu Croatia gi Zagreb tagi Amsterdam da ngarang thungki team adu da Saurabh Chowdhury, Abhishek Verma, Aishwari Pratap Singh Tomar amashung Anjum Maudgilna India gi shooting team lusingli India gi team asi New Delhi da pangthokiba ISSF World Cup da medal ningthina phangbangam khibani
Kundrakpam Assembly Constituency Manungda Laiba Pukhau Terapurda Anirak Suba Oina COVID vaccination program pangthokre vaccination program asi Assembly Constituency asigi MLA su oidiba second wave COVID task force ki chairman TH Lokeshwar gi mideng makhada district administration Imphal East CMO Imphal East ki medical team na local volunteers singi mateng loinana pangthokibani hauzik phawbagi oina Pukhau Terapurda mioi humpugani thoi COVID-19 positive oikre mafam asida COVID-19 positive oiba hek yaurakpadagi ngasi fauba COVID task force ki chairman chu oiriba MLA TS Lokeshwar na tengbang piduna lagli